Matam amagi kangkhong chairaba future da mayum makai pandaba asi crime ama oina lorami. Haibadi single oirba miyoi sing asi criminal singni. Prithibi asida laige haiba targadi mi amana mayum pangadabani. Mipum khudimangna mafam ama hek chatpa matamda makogi partner singa loinagadabani. Natrabadi makoi asi ain loiba chayak phangani. Kariguma makogi partner singa duna makoibu thadokna chatkhaba natragana laikhidraba targadi makoi asi hotel amada purai. Mafamaduda karigumba makoina numit nipu mangani matamda partner ama phangdaba targadi makoi asi sama onthokani. Film asigi protagonist David na kamdaw na film asi mayok na khiba haibadu khangbinabagi damakta video asi loiba phawbadang yengbiu. Hello friends, welcome back to my channel. Mayambu naresh marang themna taram nokchari. Nasina pudun laksariba film asina 2015 gi The Lobster. Film gi wari liba hawzarge. Film asi horakpada nupi amana lambi amada car thodun lakpa si ekoina ui. Magna gada ngakta leiba lampak amada yorakle. Mafamaduda magna magi car adu khamlaga thoglakdami. Aduga nomay ama paiduna gada amabu kaptuna halami. Madugi matungda hojik sin asi film asigi protagonist asi udli. Maki maming David Koy. Mag asi architect amani. Mag asi maki nupina atopa nupa amagi damak thadokuna satkhaba nupa amani. Maram asina hotel asida magpu purakli. Mafam asida magpu numit nipu manganigi matam piri. Matam asigi manungda magna mahakasana ba partner ama phanggadabani. Kariguma phangdaba taragadi mahak asi sa ama onhangani. Adubu laibak phabadi sa adu karamba sano haibadu mahak masana lepsaba phanglami. Magna hui amaga laklami. Haiba hui asigi maming Bob kawi. Hui asi hui oijabadani adubu mahaki matam amagi mayamba aduni. Haiba mayam asi mahaki partner leitabadagi sa ama onthokpikhibani. Hotel aduda lakpa matamda David asi hotel gi staff member amana interview lawrami. Mafamaduda hotel gi staff member aduna David ta relationship amagi rules sing adu haraklami. Madudi couple aduna makhoy ani gi marakta manaba mawong mataw ama leigadabani. Haiba mawong mataw asi wainingba oiba yai. Mitangba khuttekpa thamoy pandaba natragana ama hek oiba yai. David ki mawong mataw asidi mahakna arapa posak uba phangdabani. Maram asina mahakna arapa posak uba phangdaba nupi ama thigadabani. David na hairami madudi mahakna mahaki nupiga chahi 13 leiminaraklami. Adubu mahakna atopa arapa uba ngamdaba nupa amagi damakta mahakpu thadokpiramlaga chatkhre. Matung tabada mahak asi maki kada amuk utli. Mafamaduda hotel manager na mahaki nupiga mangonda hotel adugi rules sing adu hairami. Wari sanaraingaida manager aduna David ta mahakna karigumba numit nipu manganigi matamda partner ama phangdaba taragadi kari sa oningbagi haina hanglami. Maduda David na mahakti lobster haiba sa asi oningi. Maramdi makoy asi sahi lising kaya laiba ngami haina hairami. Aduga mahakna masisu hairami madudi mahak asi samudrabu yamna pamjay amasung iroibasu yamna hai. Manager aduna mahaki apamba adubu thagalami maramdi miyoy ayamana hui on mapamlami. Maram asina ecosystem asibu kahelli. Mathangi numita the breakfast ta mahak nupa ani ga tinarami. Haiba nupa sing adudi Robert. Haiba nupa si wasing na haidokpa ngamdaba nupa amani. Maram asina mahakna wasing na haidokpa ngamdaba nupi ama thigadabani. Aduga John. Haiba nupa asina makong sekpani. Maram asina mahakna makong sekpi nupi ama thigadabani. Mafamduda David na nahi adumakta aduna leiba nupi ama urami aduga thamoy yaugdaba haibadi emotion leitaba nupi amasu urami. Adubu makoiga chap manaba mawong mataw leiba mising amatadi thegnaramde. Matung tabada sin asi single sing adu wangang naba stage amada kawkhalami. Mafamaduda makoiba makoigi punsiwari amasung makoigi top magun sing adu imaramda wangang halami. John ka uba nupa aduna bhangna khong sekliba adu mahaki mama unaba chatpadani. Mahaki mama asi lamhui ama onthokpikhre haina so hairami. Mahakna mafam aduda leiriba asi mahaki nupi adu matam kharagi mamangda leikhidre. Maram asinani haina so hairami. Mahaki matungda atopa single sing adusu makoigi top mawon mataw sing adugi maramda wangang halami. Masigi matungda single sing adu makoigi partner sing adu phangnabagi damakta wari sana halami. David na nahitaba nupi aduga dance torami. Aduga wari sanarami. Adubo ngahak leiraga makoy anigi manungda chap manaba mawong mataw amata leite haibasi khanglaklami. Madugi matung taba sinda makoy asi jungle da amuk chathalami.
ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤ ꯂꯣꯅꯔꯁꯤꯡꯕꯨ ꯐꯥꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯂꯣꯅꯔꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯁꯛ ꯇꯥꯛꯆꯒꯦ꯫ ꯂꯣꯅꯔ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯡꯒꯜꯁꯤꯡꯅꯤ꯫ ꯃꯈꯣꯏꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯕꯨ ꯁꯥ ꯑꯣꯟꯊꯣꯛꯄ ꯄꯥꯝꯗꯕꯗꯒꯤ ꯆꯦꯟꯊꯣꯛꯂꯛꯄ ꯀꯥꯡꯕꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯍꯔꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯤꯜꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯣꯅꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯣꯅꯔꯁꯤꯡ ꯑꯁꯤꯕꯨ ꯁꯤꯡꯒꯜꯁꯤꯡꯗ ꯐꯥꯅꯕꯒꯤ ꯆꯥꯟꯁ ꯑꯃꯃꯝ ꯄꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯡꯒꯜꯁꯤꯡ ꯑꯁꯤꯅ ꯂꯣꯅꯔꯁꯤꯡ ꯑꯁꯤꯕꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯍꯧꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯗꯨꯗ ꯇꯤꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯅꯔꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯄꯨꯔꯛꯂꯒ ꯁꯥ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯂꯣꯅꯔ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯃꯛ ꯇꯦꯟꯁꯤꯜꯂꯛꯂꯤ꯫ ꯁꯤꯡꯒꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯍꯟꯇꯔꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯏꯃꯣꯁꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯤꯕꯨ ꯑꯐꯥ ꯑꯄꯨꯟꯅ ꯇꯧꯕꯗ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯂꯣꯅꯔ 10 ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯑꯉꯛꯄ ꯅꯤꯌꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ꯫ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯑꯉꯛꯄ ꯅꯤꯌꯝ ꯀꯌꯥꯃꯔꯨꯝ ꯂꯩ, ꯃꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯍꯣꯇꯦꯜ ꯃꯦꯠ ꯑꯗꯨꯅ ꯃꯈꯣꯏꯗ ꯄ꯭ꯂꯦꯖꯔ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯨ ꯊꯤꯅꯤꯡꯕ ꯄꯣꯛꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯂꯣꯅꯔ ꯐꯥꯕ ꯆꯠꯄ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯕꯤꯁꯀꯨꯠ ꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯕꯇꯔ ꯕꯤꯁꯀꯨꯠ ꯄꯥꯝꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯗꯦꯕꯤꯠꯀ ꯆꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀ ꯗꯦꯕꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯃꯉꯣꯟꯗ ꯏꯟꯇꯔꯦꯁ ꯀꯔꯤꯃꯠꯇ ꯎꯠꯂꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯛꯁꯨꯑꯦꯜ ꯐꯦꯚꯔ ꯐꯥꯎꯕ ꯎꯠꯂꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛꯄꯨ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯀꯄꯜ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯔꯠꯅꯔ ꯑꯃ ꯃꯇꯝ ꯆꯥꯅ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯔꯒ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯁꯤꯟꯗ ꯁ꯭ꯋꯤꯃꯤꯡ ꯁꯦꯁꯟ ꯑꯃꯗ ꯃꯈꯣꯡ ꯁꯦꯛꯄ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟ ꯑꯗꯨꯕꯨ ꯌꯩꯁꯤꯜꯂꯒ ꯏ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯍꯤ ꯇꯥꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯩ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯄꯜ ꯑꯣꯏꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯍꯤ ꯇꯥꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯍꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯆꯥꯟꯅꯔꯦ ꯍꯥꯏꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯏꯚꯤꯅꯤꯡ ꯄꯥꯔꯇꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯄꯜ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯕꯜ ꯔꯨꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯕꯇꯔ ꯕꯤꯁꯀꯨꯠ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯆꯩꯅꯥꯒ ꯂꯣꯏꯅꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯏꯃꯣꯁꯟ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯔꯛꯄ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛ ꯊꯃꯣꯏ ꯄꯥꯟꯗꯕ ꯁꯥꯔꯒ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯄꯜ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯤ ꯑꯃꯠꯇꯒꯤ ꯑꯋꯥꯕ ꯈꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯄꯥꯟꯗꯦ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯀꯄꯜ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯤꯔꯝꯕꯅꯤꯅ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯇꯧ ꯑꯗꯨ ꯑꯗꯨꯃꯛ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯄꯜ ꯑꯃ ꯑꯣꯏꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯍꯣꯠ ꯇꯕ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯏꯃꯣꯁꯟ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯖꯤꯟꯅꯕ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯗꯦꯕꯤꯠꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕꯅꯤ, ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯍꯥꯛ ꯁꯤꯕ ꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯗꯦꯕꯤꯠ ꯑꯁꯤ ꯏꯃꯣꯁꯟ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯊꯪꯒꯤ ꯏꯚꯤꯅꯤꯡ ꯄꯥꯔꯇꯤꯗ ꯗꯕꯜ ꯄꯥꯔꯇꯤ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯄꯜꯁꯤꯡ ꯈꯛꯇꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯇꯦꯅꯤꯁ ꯁꯥꯟꯅꯕ, ꯑꯗꯨꯒ ꯃꯤ ꯑꯅꯤ ꯐꯝꯕ ꯇꯦꯕꯜꯗ ꯐꯝꯕ ꯐꯥꯎꯕ ꯌꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯄꯜ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯗꯦꯕꯤꯠꯀ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯏꯃꯣꯁꯟ ꯎꯠꯄ ꯑꯗꯨ ꯊꯦꯡꯅꯔꯤ꯫
ꯃꯁꯤꯗꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯥꯛꯅ ꯗꯦꯕꯤꯠꯀꯤ ꯕ꯭ꯔꯗꯔ ꯑꯣꯏꯔꯝꯕ ꯍꯨꯏ ꯑꯗꯨꯕꯨ ꯀꯥꯎꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯤ꯫ ꯑꯍꯥꯟꯕꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛꯇꯤ ꯏꯃꯣꯁꯟ ꯂꯩꯇꯕꯅꯤꯅ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯋꯥꯁꯔꯨꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯦ ꯑꯗꯨꯒ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯤꯟ ꯊꯤꯕꯒꯤꯗꯃꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯀ꯭ꯋꯤꯂꯥꯏꯖꯔ ꯒꯟ ꯑꯃꯅ ꯀꯥꯞꯇꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯠ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯕꯣꯕꯀꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯈꯥꯎꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯒ ꯁꯥ ꯑꯃ ꯑꯣꯟꯊꯣꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀ ꯍꯣꯇꯦꯜꯒꯤ ꯃꯦꯠ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯦ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯁꯥ ꯑꯃ ꯑꯣꯟꯊꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛ ꯖꯪꯒꯜ ꯌꯧꯔꯦ꯫ ꯖꯪꯒꯜꯗ ꯂꯣꯅꯔ ꯈꯔ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯁꯇ ꯑꯐꯕ ꯃꯤꯒ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ꯫ ꯂꯣꯅꯔꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯔꯨꯜꯁꯤꯡ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯣꯅꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯕꯁꯤꯡ ꯑꯗꯨ ꯄꯅꯤꯁꯃꯦꯟ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯣꯅꯔꯁꯤꯡ ꯑꯗꯨꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯒꯤ ꯆꯤꯟꯕꯥꯟꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐ꯭ꯂꯔꯠ ꯇꯧꯕꯒꯤꯗꯃꯛꯇ꯫ ꯑꯁꯨꯝꯅ ꯗꯦꯕꯤꯠꯇ ꯃꯈꯣꯏꯅ ꯔꯨꯜꯁꯤꯡ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯂꯣꯅꯔ ꯀꯥꯡꯕꯨꯗ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ꯫ ꯗꯦꯕꯤꯠ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯅꯔ ꯀꯥꯡꯕꯨ ꯑꯗꯨꯗꯒꯤ ꯃꯁꯝ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯣꯔꯠ ꯁꯥꯏꯇꯦꯠ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯔꯥꯞꯄ ꯎꯕ ꯉꯝꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯗꯦꯕꯤꯠꯄꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯅꯔꯁꯤꯡ ꯑꯗꯨꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯤꯡꯒꯜꯁꯤꯡ ꯑꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯣꯅꯔꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯔꯠꯅ ꯗꯦꯕꯤꯠꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯔꯣꯕꯔꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯔꯣꯕꯔꯠꯇꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯗꯦꯕꯤꯠꯄꯨ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯗꯒꯤ ꯁꯝ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯗꯦꯕꯤꯠꯄꯨ ꯀꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯍꯣꯇꯦꯜ ꯃꯦꯠ ꯑꯗꯨꯒ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯎꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯇꯦꯜꯒꯤ ꯁꯤꯡꯒꯜꯁꯤꯡ ꯑꯗꯨꯅ ꯂꯣꯅꯔꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯎꯅꯩ ꯃꯔꯝꯗꯤ ꯍꯣꯇꯦꯜ ꯃꯦꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯤꯡꯒꯜ ꯑꯃ ꯑꯣꯏꯅ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯟꯗꯥꯅꯕ ꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯣꯅꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯃꯔꯤꯅ ꯀꯄꯜ ꯑꯅꯤ ꯁꯥꯗꯨꯅ ꯆꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯂꯧꯔꯨꯏ꯫ ꯍꯟꯗꯛꯇꯤ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯅꯦ ꯑꯗꯨꯒ ꯗꯦꯕꯤꯠꯀ ꯁꯝ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯆꯠꯂꯝꯃꯤ꯫ ꯃꯣꯜ ꯑꯗꯨꯗ ꯗꯦꯕꯤꯠꯄꯨ ꯃꯊꯟꯇ ꯂꯩꯕ ꯑꯗꯨ ꯀꯣꯞ ꯑꯃꯅ ꯎꯔꯝꯃꯤ꯫ ꯀꯣꯞ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯅꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯝ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯗꯦꯕꯤꯠꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯦꯕꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯣꯅꯔꯁꯤꯡ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯟꯗꯥꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯣꯇꯦꯜ ꯃꯦꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯑꯃ ꯅꯝꯂꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨ꯫ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯄ꯭ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯍꯤ ꯑꯗꯨꯃꯛ ꯇꯥꯕ ꯀꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯍꯤ ꯇꯥꯔꯤꯕꯁꯦ ꯑꯁꯦꯡꯕ ꯇꯥꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯀꯄꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯥꯖꯤꯟꯅꯕꯅꯤ꯫ ꯂꯣꯅꯔꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯤ
ꯂꯩꯔꯤꯕ ꯀꯄꯜꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯜ ꯑꯗꯨ ꯀꯤꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯎꯠꯄꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯖꯪꯒꯜꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯣꯇꯦꯜꯒꯤ ꯃꯦꯠ ꯑꯗꯨꯁꯨ ꯂꯣꯅꯔꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯗ ꯑꯃꯁꯨꯡ ꯁꯝ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯅꯔꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯂꯒ ꯁꯍꯔꯗ ꯂꯩꯅꯕꯒꯤ ꯄ꯭ꯂꯥꯟ ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯄꯥꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯅꯤꯁꯃꯦꯟ ꯄꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯁꯝ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯍꯔꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯔꯥꯞꯄ ꯎꯕ ꯉꯝꯗꯕ ꯑꯗꯨ ꯐꯍꯟꯕꯤꯔꯒꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯃꯤꯠ ꯇꯥꯡꯍꯟꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯠ ꯇꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯍꯣꯇꯦꯜꯒꯤ ꯃꯦꯠ ꯑꯗꯨꯕꯨ ꯑꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯕꯤꯗꯅ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯤ ꯗꯦꯕꯤꯗꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯗꯦꯕꯤꯗꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯁꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯊꯦꯡꯕ ꯇꯥꯕ ꯑꯁꯤꯅꯆꯤꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯗꯦꯕꯤꯗꯅ ꯂꯣꯅꯔꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯁꯍꯔꯗ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯪ ꯑꯃꯗ ꯂꯪꯊꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝꯒꯤ ꯍꯨꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯅꯔꯒꯤ ꯂꯤꯗꯔ ꯑꯗꯨꯕు ꯃꯈꯣꯏꯅ ꯆꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯗ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯍꯔꯗ ꯆꯦꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯗꯦꯕꯤꯗꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯃꯤꯠ ꯇꯥꯡꯍꯜꯂꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯟꯅꯔꯒ ꯃꯈꯣꯏꯅꯤ ꯀꯄꯜ ꯑꯣꯏꯅ ꯂꯩꯔꯒꯦ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯋꯥꯏꯔꯝꯃꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯊꯤꯜꯂꯒ ꯃꯍꯥꯛꯄꯨ ꯃꯤꯠ ꯇꯥꯡꯍꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠ ꯌꯧꯔꯝꯗꯥꯏꯗ ꯃꯍꯥꯛ ꯂꯦꯞꯂꯝꯃꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯗꯦꯕꯤꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯝꯗꯧꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯥꯡꯇꯛꯅꯅ ꯂꯩꯍꯜꯂꯒ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯁꯤ ꯌꯥꯝꯅ ꯏꯪꯉꯛꯄ ꯃꯨꯚꯤ ꯑꯃꯅꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯃꯨꯚꯤ ꯀꯌꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯐꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ